ngarang Laitan na thokiba thaudokta aso apan nangkraba sing Chief Minister YKM sana yingsinba lakhibagi rimsta khongsit ki saru ama चलो 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 हाँ मीडिया की गवर्नमेंट स्पीच भी मीडिया की गवर्नमेंट स्पीच भी Ya. Quick guys, everything. Khara bhai dena quick guys. हाँ. Community animal Christian what Bible says, forgive and forgiveness. So what are the question from Laitan violence Laitan da makhata pam da thaudok thoktana ba akan ma section thorang lokhatli hairi Deputy Chief Minister Losi di khon lusingba government delegation amasu station tawduna lairi tension nembadi natri du violence thokandana ba hona bigi khongthang di mai pakna sangsi leba pawm thambaga loinana hairi bangarangi Laitan gi violence asida yamdrabada tangkhul naga sing gi oiba yum kunga mari mai thaduna mangan khriyeduga Kuki gi oinadi yum ahum mai thabadi yaukhiari social media ra thadok narakpa amasum thaga narakpa video footage ko loidena ngasi sandurakpa video khara dasu ngasi su yum khara mai sakhibagi saktam khara dum uba phangki sabsab makhata ba pawmyam punangai mina se haijari kayamuk sumba pawno dikhangloba social media ra haujuk sandurak liba viral oiriba pawmada NSCN IM ga KNA ga akan mamongda khuthona kre hari hairibu khuthona ba thawdo sida KNA kedar ahum sire duga kayaman aso apan nangki hairi loina NSCN IM gi makedis aso apan nanglangani haina phongdorakpa wafam social media ra sandurakli Laitan irang karigi sakthurakli bano lainga ki mari leinaba sing akan mamiyeng sangduna thabak paikhatlo haiba praja section kyadi wafam kyaba phongdok narakli loina video footage ke yaung thadurak tuna akan mamong no mai kapnabagi no mai makhon tabagi sakta mama video amasu thadurakli Miyambu mirai vilati miyamgi apamba thungani hairabadi MLA phamdagi resign togani Paulilan Hakip Kokizo miyamgi aspiration digi mirai vilati miyamgi apamba thungani hairabadi MLA phamdagi resign tawnabigi damak sem saduna lei haina MLA Paulilan Hakip na phongdokri haina The Hills Journal na report tarakli report asigi matungina Hakiba tha asigi tarukta Sursampur gi Bengnom da Kokizo MLA humbu okpagi thoramamada yaukiba Saikot Asigi MLA Paulilan Hakimna The Hills Journal unabada MLA na phongdorakibani hairi Chief Minister Yumnam Khemsana lusingba popular government asida Deputy Minister Nemsa Kibgen MLA Ngursang Sanati amadi LM Khokti yaukibadugi matang hangba wahangi pakhumda MLA Paulilan Hakimna hai popular government CM da Kokizo MLA ahum sarugya khrabasu lemhoribi MLA tareti hauji su kanglup asigi miyamna laukiba warebadada sab yungna lebri ngasi su haribi MLA taret ki maikedi gi Kokizo miyam gi apambada lepli hanesu magna phongdokhi
MLA Paulilan Haukipna Makha Taraduna Phongdokkhibada government gi part amu oiba madi legislature oina leiba siga yamna sauna khetnaba khalai MLA ama haibisi miyam gi apamba dubu represent tawnaba honabani adubu government gi part ama haibisi di government gi leidibe agenda adubu solve tawnaba honabada secrecy thamgani haina wasaklaba singni haina magna makha takhi legislature ama oina leirabadi matam punamakta government gi leiriba policy sing adugi matangda wang hangbagi ayaba piri masigi damakta miyamna legislature singbu elect tawduna khalakkhibani haina phungtokhi MLA resign tawgadra tawroidra haibigi wahangi pakhomda MLA Paulilan Haukipna hirammasigi matangda leiribe MLA tareka punna khanakhigani karigum MLA famdagi resign tawrabadi miyamgi apamba thungani hairabadi madugi damaktu sem saduna leyaina makha takhi Thangal Kaithil CM gi thabak athubada loisindrabadi CM ne action lokhatkani haikri hairibasi ngarang ayuk Chief Minister Yumnam Khemsana Thangmaiban Kendra gi MLA Khumoksam Joykisan amasung Kaisamthong Kendra gi MLA Sapam Nishikant yauna Thangal Kaithil gi tuan balambi singda rigid pavement thaba madi paver block thaba gi thabak singeng singkhri Thangal Kaithil gi lambi sembi gi thabas yamna tapna satlamba madi mafam khraduna thabak lepaga leibadagi Chief Minister Yumnam Khemsana mari lenaba company gi mioi singda akan bo phong kya thamkhibaga loinana atuba matamda semba loisindrabadi action lokatkani haina warning tokhrari Public Works Department ki official sing mahut amasu municipal corporation ki official sing yauna ngarang khoirambal kaithil gi akoiba amadi Thangal Kaithil gi lambi thong sing semga sakaliba sing adu Chief Minister Yumnam Khemsana yengsingki loinana hauzik Thangal Kaithil gi mapam khrada lambi sem gi thabasi yamna tapna tawriba adu athuba matamda loisin hananaba mari leinaba department gi official singda khangan khiyari Foothill region da laiba Kuki militants Indian Army na mating pangsile government action lokat piu copy pau Foothill region da Kuki militants na sa tharakpa law kaiba thawung singda Indian Army na mating pangbi mawong da lairi hairaduna Manipur government na Kuki militants gi mathakta action lokhanaba copy pau na hairi copy pau Committee on Protection of Indigenous Peoples and Central Land Thadurak Pochirola Manhai, Tasiki Tereki Numiyuma Matung Pung Taragani Makairam Tabada, Lema Kong the Toki Bataudo Duna, Indian Security Force Kuki militant singer, Nanas Mini Habits make Singatakli. Naga Mr. Miam Amana Sarski Conference Ama Yaru Raba Matung, Masagi Kulda Halakwigi Lambigi, Lema Kong Singwang area, the Nipan Super GR Gi Kambu Mana, Ating Bapiki, Ating Badugi Maram, Hang Lubada Kuki militant singer. Sanghalak yaru haina athingba leibana thowaningda thawdok thoktanaba thingbani haba khangki hari Rajasthan building ningkhaibada ani siri tarahumdoi sokli Rajasthan ki Kota district ta makhol ahungi building ama ningkhairakpadi gi miyoi ani sikhibaga loinan atopa taragumdoi ne sokle haina officials na phungdokri officials singdana phungdokpagi matungina Kota gi Talwandi area da leibe building adu nahanumidang ningkhairakibani makhoi naiki thawdo odu da miyoi ani sikhibaga loinana atopa tara khomdoina sokhi laikhidraba miyoi sing adugi maming Aryan sei kunamasum Lakhan sei taraga ma kawi han phungdok laduna makhoi naiki asokpa sing adugi manungda nipan hauji hospital makhatana layengli adubu makhoi mangari thoina phibam ludabagidigi discharge tokre official singduna ki thawdo odugi pau phangba khudakta National Disaster Response Force State Disaster Response Force amasum Fire Service ki personnel sing thawdok thophamdu sangshin kibaga loinana mi kanbagi thabak sataki Kota gi Divisional Commissioner Anil Agalwana ki building adugi manakta hauji construction ki thabak khara sa thari amasum maduna maram oiduna building adu ningkhai rakhiba oiram yai thajanari